ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯃꯨꯔꯇꯤ ꯄꯨꯖꯥ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯅꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯊꯥꯏꯅ ꯃꯇꯝ ꯐꯔꯤꯉꯩꯗ ꯙꯔꯃ ꯄ꯭ꯔꯆꯥꯔꯛꯁꯤꯡ ꯑꯁꯤ ꯉꯥꯡꯕ ꯍꯥꯏꯕꯗ ꯂꯧꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯁꯨꯡ ꯂꯝꯆꯠ ꯐꯖꯕ ꯉꯥꯛ ꯑꯣꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯁꯤꯕ ꯍꯧꯅꯕꯅꯤꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯑꯜꯂꯥꯍꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯅꯕꯤ ꯅꯠꯇ꯭ꯔꯒ ꯔꯁꯨꯜ ꯅꯠꯇ꯭ꯔꯒ ꯂꯝꯆꯠ ꯐꯖꯕ ꯃꯤꯁꯤꯡ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯈꯤꯕ ꯑꯗꯨ ꯇꯣꯏꯅ ꯅꯤꯡꯁꯤꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯩꯇꯥꯟꯗ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯐꯝ ꯑꯃ ꯐꯪꯈ꯭ꯔꯦ꯫ ꯁꯩꯇꯥꯟ ꯍꯥꯏꯕꯗꯤ ꯃꯔꯧ ꯇꯧꯕ ꯐꯠꯇ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯁꯩꯇꯥꯟꯅ ꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯦ, ꯅꯈꯣꯏꯒꯤ ꯔꯁꯨꯜ ꯅꯠꯇ꯭ꯔꯒ ꯑꯊꯣꯏꯕꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯗꯨ ꯅꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯅ ꯁꯤꯟꯕ ꯃꯥꯒꯤ ꯄꯥꯝꯖꯕꯅꯤ꯫ ꯑꯜꯂꯥꯍꯅ ꯍꯥꯏ ꯋꯥꯍꯩ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯊꯩꯗꯣꯛꯈꯤꯕ ꯇꯧꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤ ꯑꯃ ꯁꯥꯒꯦ꯫ ꯃꯍꯥꯛꯄꯨ ꯗꯔꯁꯟ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯌꯥꯏꯐꯔꯕ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯒꯅꯤ꯫ ꯁꯩꯇꯥꯟꯅ ꯃꯨꯔꯇꯤ ꯁꯥꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯤꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯞꯅ ꯇꯞꯅ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯄꯥꯝꯖꯕꯗꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯩꯇꯥꯟꯅ ꯃꯈꯣꯏꯗ ꯍꯥꯏꯔꯦ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯔꯁꯨꯜ, ꯅꯕꯤ ꯑꯃꯗꯤ ꯁꯥꯙꯨ ꯑꯁꯤꯅꯆꯤꯡꯕꯁꯦ ꯑꯜꯂꯥꯍꯒ ꯌꯥꯝꯅ ꯅꯛꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯨꯔꯇꯤꯒꯤ ꯃꯃꯥꯡꯗ ꯅꯀꯣꯛ ꯅꯣꯜꯂꯕꯗꯤ ꯅꯍꯥꯛ ꯅꯁꯥꯁꯦ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯏꯅ ꯐꯥꯎꯒꯅꯤ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯅꯠꯇ꯭ꯔꯒ ꯅꯍꯥꯛ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯕꯨꯛꯅꯤꯡꯗ ꯃꯨꯔꯇꯤꯒꯤ ꯁꯛꯇꯝ ꯑꯃ ꯆꯦꯠꯅ ꯂꯩꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯨꯔꯇꯤꯒꯤ ꯃꯃꯥꯡꯗ ꯀꯣꯛ ꯅꯣꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯤꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯅꯤꯡꯖꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯗꯤ ꯁꯨꯞꯅꯇꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯑꯜꯂꯥꯍ ꯑꯣꯏꯔꯝꯃꯦ꯫ ꯃꯨꯔꯇꯤꯁꯤꯡꯕꯨ ꯄꯨꯖꯥ ꯇꯧꯕ ꯍꯧꯅꯔꯛꯂꯦ꯫ ꯐꯤꯕꯝ ꯑꯃꯗꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯅꯔꯛꯄꯗ ꯂꯥꯏ ꯃꯌꯥꯝ ꯂꯥꯠꯄ ꯍꯥꯏꯕ ꯐꯤꯕꯝꯗ ꯆꯪꯁꯤꯟꯅꯈ꯭ꯔꯦ꯫ ꯆꯠꯅ ꯂꯣꯟꯆꯠ ꯑꯜꯂꯥꯍꯅ ꯃꯤꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯃꯥꯏꯊꯛꯇ ꯃꯍꯨꯠ ꯁꯤꯟꯕ ꯍꯥꯏꯕ ꯁꯦꯝꯕꯒꯤ ꯊꯧꯑꯣꯡꯗ ꯂꯥꯛꯈꯤ꯫ ꯑꯜꯂꯥꯍ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯣꯛ ꯅꯣꯟꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯁꯥꯒꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗ ꯏꯀꯥꯏꯕ ꯅꯪꯅ ꯑꯃꯗꯤ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯃꯥꯂꯤꯛꯀꯤ ꯃꯤꯠꯌꯦꯡꯗ ꯍꯟꯊꯈꯤꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯔꯛ ꯍꯥꯏꯕ ꯃꯐꯝꯗꯨꯅ ꯃꯥꯒꯤ ꯊꯤꯀꯥꯅꯥ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯃꯤ ꯊꯥꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯨꯔꯇꯤ ꯄꯨꯖꯥ ꯇꯧꯕꯇ ꯅꯠꯇꯅ ꯂꯥꯏ ꯃꯌꯥꯝ ꯂꯥꯠꯄ ꯑꯃꯁꯨꯡ ꯑꯥꯏꯟ ꯌꯥꯎꯗꯕ ꯃꯔꯤ ꯂꯩꯅꯗꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯐꯠꯇꯕꯁꯤꯡ ꯑꯃꯗꯤ ꯅꯤꯌꯝ ꯀꯥꯏꯕ ꯄꯨꯝꯅꯃꯛꯄꯨ ꯊꯤꯡꯂꯦ꯫ ꯃꯤ ꯈꯔꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯌꯥꯔꯦ ꯑꯃꯁꯨꯡ ꯃꯤ ꯈꯔ ꯑꯃꯅꯗꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯂꯧꯈꯤꯗꯦ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯌꯥꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯌꯥꯝꯅ ꯄꯦꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯕꯨ ꯍꯥꯏꯕꯗꯤ ꯌꯥꯊꯪ ꯑꯃꯁꯨꯡ ꯄꯥꯎꯇꯥꯛꯄꯨ ꯂꯧꯗꯅ ꯈꯠꯇꯣꯛꯂꯛꯄ ꯃꯤꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯨꯅꯤꯌꯥ ꯑꯁꯤꯗ ꯃꯉꯣꯟꯗ ꯑꯋꯥꯕ ꯇꯥꯗꯨꯅ ꯆꯥꯛꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯃꯗꯤ ꯃꯥꯡ ꯇꯥꯛꯀꯗꯕ ꯑꯣꯏꯒꯗꯕ ꯋꯥꯌꯦꯜ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯔꯁꯨꯜꯁꯤꯡꯒꯤ ꯁꯤꯛꯁꯥ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯑꯣꯏꯅ ꯅꯕꯤ ꯑꯃꯁꯨꯡ ꯔꯁꯨꯜ ꯇꯣꯏꯅ ꯍꯦꯛ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯙꯔꯃꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕ ꯑꯃꯠꯇꯅꯤ꯫
मखोई असी अमखक्त ओइब धर्म की माइकैद पूदुना चटली मदुदी ईश्वरबु नबुकनिंगना यानिंगु कनागुमगी मफमदा महाकी शक्ति अमसुंग गुण सिंगी अमदी मपू ओइबगे हक अदुदा सरुक यामिन्नबा हाइबसिगी वाफमदा लैखाइ ताब वारेप अमदा कैदौंगैदसु याउसिल्लुगन महाकु निंगजबदा अमदी महाकी याथंग नाकपदा कनागसु सरुक यामिन्नबा तौरोइदबने अल्लाह की रसूल सिंह अचुंबनी हाइन खंगु महाकी फरिश्ता सिंह हाइबदी पाउजेल पुब दुत सिंह असि मागी वापाउ पुब थमोय सेंगलब सिंहनी मखोय अदुदी चादे थकते तुमदे थबक खुदिंगमक मालिक की याथंग नाकी महाकी याथंग लौदब ngamde मखोय असि अल्लाह की अथोइब खुदसेम ओइब अमदी महाकी मरी लैनब हिरमद मिकुप अमगी मतम फाव खुद थिंगजनब ngamde महाक असि लेंगदन लै हाइबसि नबुकनिंगदि यानिंगु महाकन महाकी पाउजेल पुब दुत सिंगी मतेंगन महाकी रसूल सिंह अमदी नबी सिंह स्वर्ग पाव थारकी नत्रग लाइरिक सिंह थारकी मखोय पुमनमक अदुबु अचुंबनी हाइना थाजौ सिरब मतुंगदा अमुक हन्ना अनौब पुंसी अमा फंगलबदौ नहाकी अफफत थबक सिंगी महुत सिनब अहोंग अदु फंगब ताबनी असिगुंब थाजब सिगौ लोइनना मसिबु अचुंबनी हाइना थाजौ अमसुंग मसिमसु खंगजिल्लु मदुदी करिनो खर भाग्याद अफब नत्रग फत्तब लै मधु मालिक की माइकैदगिनी असिगुम मतमद रसूल दी अल्लाह की माइकैद आयन की अचुंब अमसुंग पुंसी की तौगदब हिरम लंबी ताकपदु पूरग लाकी हिरम अदोमद चटलु अमसुंग अदुगुंब फत्तब सिंग अमसुंग थादोकलब थबक सिंग अमसुंग महाकन याद्रब पोसक सिंगदगी मखोइदु तौरुरगन अल्लाह की लाखिब रसूल मखै पुमनमक अचुंब ओइरम्मे मखोइद थारखिब पाउजेल पुमनमकसु अचुंबनी पुमनमक अदुदा अखोइगी थाजब यानिंगब याउरिबनी अमसुंग मदुदा अखोइ खेनब अदु पुथोकलुदी थाज फमथोकप अचुंबदुदी मसिनी मदुदी महाकन ईश्वर अमबु थाजरे हाइबसिदा निमंत्रण अम तौदुना पिज पिथक्सु पांथोकलिबदुनी मखोइगी शिक्षाद मालिक अमबु थादोकलग अतोप अमगे पूजा तौब असुमन मसामकन तौरिब प्रजागी वाफमदी थादोख्रो महाकन तौरिब अदुद पुक्सेल सेंगबगी वाफमद करमब चिंगनब याब अम पोकपगे तसेंगबदी अदुगुंब महापुरुष सिंगी मफम अदुदा मूर्ति पूजा तौब नत्रग मखोइबु निंगबद मतिक चा यामने यामबगी शिक्षा फंगलिनी नत्रग मखोइने फंगखिब शिक्षा अदु होंदोखिब ओइब याय अदु नत्रगदी मखोइदु अल्लाह की दूत ओइद्रे हजरत मोहम्मद सल्लल्लाहु अलैहि वसल्लम दगी हौरग मागी ममांगी रसूल पुमनमकी पुंसी मरेनगी फिबम अहोंग खर थोख्रे अमसुंग मखोइद पीब शिक्षासिंग अदुगी अचौब सरुकपुसु होंदोख्रे नुंगसिरबे चिलिनाउसिंग हौजिक एखोइना पुनः खंगमिनख्रिबा असि अदोमगी थाजब अदोमगी सेवाद हाइब लाइरिक अदुदी याउरी लाइरिक असि आपकी अमानत आपकी सेवा में हाइब लाइरिक अदुनी लाइरिक अदु इबिखिबना मौलाना मोहम्मद कलीम सिद्दीकी अदुगा मणिपुरीदा हंदोकजबना आर.के. गोपाल सना सिंह नुंगसिरबे चिलिनाउसिंग लाइरिक असिबु लैबियो अमसुंग पाबियो लाइरिक असिद तोंगान तोंगान बकारब कया अम याउरी अल्लाह अमसुंग महाकी नुंगसिब रसूल सल्लल्लाहु अलैहि वसल्लम की अपामबदु पुंसी से लेनब कन्न होन